ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯎꯕ ꯀꯌꯥ ꯎꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯀꯤꯜꯁꯤꯡꯅ ꯋꯀꯤꯜ ꯍꯥꯏꯕꯗꯤ ꯂꯣꯌꯔ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯤꯇꯤꯁꯅꯔꯁꯤꯡꯁꯤꯒꯤ ꯂꯣꯌꯔꯁꯤꯡꯁꯦ ꯑꯗꯨꯗ ꯑꯁꯥꯎꯕ ꯃꯩ ꯍꯧꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯉꯁꯤ ꯃꯌꯥꯝ ꯎꯔꯅꯤ ꯃꯌꯥꯝ ꯌꯥꯝ ꯌꯥꯎꯔꯦ ꯂꯩꯔꯤꯁꯤꯡꯁꯤꯗ ꯑꯩꯗꯤ ꯉꯁꯤꯒꯤ ꯊꯦꯡꯉꯦ ꯌꯧꯔꯛꯄꯁꯨ ꯁꯣꯝꯗ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯄꯥꯎꯁꯤ ꯃꯌꯥꯝꯗ ꯇꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯍꯧꯖꯤꯛꯁꯤ ꯑꯦꯛꯖꯦꯛꯂꯤ ꯃꯈꯣꯏꯅꯁꯨ ꯄꯪꯇꯧ ꯇꯧꯕꯗꯤ ꯌꯥꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯝ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯖꯁꯇꯤꯁ ꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯒꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯏꯔꯤꯕ ꯁꯟꯖꯤꯕ ꯈꯟꯅꯥ ꯁꯥꯍꯕꯖꯤ ꯂꯣꯏꯅ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯉꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯇꯥꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯉꯁꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯌꯥꯝꯅ ꯁꯥꯏꯂꯦꯟꯁ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯛꯐ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯒꯕꯔꯃꯦꯟ ꯄꯥꯏꯔꯤꯕ BJPꯁꯦ ꯂꯥꯏꯕꯁꯤꯕꯨ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯖꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯩ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯛꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯐꯣꯔ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯨꯊꯣꯔꯛꯈꯤꯕ ꯃꯈꯣꯏꯒꯤꯁꯤ ꯑꯌꯥꯝꯕꯅ ꯑꯁꯤ ꯑꯍꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯝꯕꯥꯅꯤꯅ ꯁꯥꯔꯤꯕ ꯃꯥꯒꯤ ꯃꯦꯍꯜ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯌꯨꯝ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯗꯥꯏꯔꯦꯛ ꯃꯍꯥꯛꯀꯤꯁꯤ ꯋꯥꯛꯐ ꯄ꯭ꯔꯣꯄꯔꯇꯤꯗꯅꯤ ꯃꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤꯅ ꯉꯁꯤꯁꯤ ꯌꯥꯝ ꯍꯥꯏꯅꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈꯪꯕ ꯂꯣꯌꯔꯁꯤꯡꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯋꯥꯍꯧꯗꯩꯅꯤꯐꯣ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯁꯤꯗ ꯇꯧꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯤ ꯆꯔꯥꯡꯅꯕ BJPꯅ ꯆꯠꯂꯤꯕ BJPꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤ ꯀꯛꯉꯥꯎꯅꯕ ꯂꯝꯕꯤ ꯑꯃꯗ ꯉꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗꯕ ꯑꯃꯒꯤ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯑꯃꯒꯤ ꯂꯣꯏꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯂꯩꯕꯥꯛ ꯕꯔꯃꯥꯒꯨꯝ ꯏꯚꯟꯀꯣ ꯕꯔꯃꯥꯒꯨꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥꯁꯤ ꯊꯝꯅꯕ ꯍꯣꯠꯅꯔꯛꯄ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯔꯤꯂꯤꯖꯟ ꯍꯥꯏꯕ ꯃꯁꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ RSS ꯑꯃꯗꯤ ꯂꯩꯔꯤꯕ BJP ꯒꯕꯔꯃꯦꯟꯁꯤꯒ ꯃꯈꯣꯏꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯍꯤꯟꯗꯨꯒꯤ ꯙꯔꯃꯗ ꯆꯠꯂꯤꯕ ꯍꯤꯟꯗꯨꯁꯤꯡ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯌꯨꯅꯤꯇꯤ ꯁ꯭ꯇꯔꯦꯡꯁꯤ ꯁꯦꯝꯃꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯃꯈꯣꯏꯁꯤꯡꯁꯤ ꯈꯨꯕꯥꯝ ꯄꯥꯏꯁꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯁꯟꯕꯒꯤ ꯃꯑꯣꯡꯗꯀꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯁꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯁꯨꯝꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯩ ꯃꯅꯨꯡꯗ ꯉꯁꯤ ꯇꯥꯖꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯂꯣꯏ ꯎꯔꯤꯕꯅꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯉꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯗꯨꯅ इचिल इनाउसिंगदा अꯩꯒꯤ हम्बल रिक्वेस्टनी अखोई दुआ तौसी अमदी नंबर 1 दा अखोई दुआ तौसी अल्लाह दा हाइजसी अल्लाह खकना अखोई मतेंग पांगबिबा अमदी अखोइना होनबा नतना लैते उपाय मरमरी इंडिया दा अखोइगी BJP गवर्नमेंट हाइरसिदा माइनॉरिटी की कन्नबा मिनिस्टर MLA सोबम फो लैते म्या मसी सर्वे तौबियुको किरण रिजुजु ना अमा लै अदुसो महांगना तौरिबा ngangi du मादी फॉलोअर नि डायरेक्ट BJP की अदुना करिगुंबा अमा फो ngamबा ngamजदाबा अदुगुंबगी लै अदुना अखोइगी MP लैरिसिंगसिसु माइनॉरिटी की मसिंग यामदे मखोइना मेजॉरिटी मखोइना दुम हेली अदुना मयामदा अइना थमजनिंगबदी अखोइ प्रोटेस्ट अदुम तौबियो तौसी अखोइगी एनी मोबाइल दोरो अखोइगी अदगी कई दोरो हुजिक अतोप रील्स नंबर वीडियो नंबरगी महुत्ता
Isilina Singda in a town hanging but the top of the women work friend with Mensigi, India in Nilhangadam. Nasi Siki Supreme Court Sida Lairaga. I Hajari work for Sigi Matang that quite how I said first way is man among the soy at the Mosaki, a yai, but the Sipara, the hot trasu, Marandi yai. But the Wutaba Quigi work for property, the Septorong with the Masikarigi, Aigitungi, Quagitungi minority people, Muslims in generation, next generation, future gi, a quite Lakadori Tungi generation Mayamgi, Sigi, Kalaga, it's I now sing Mayangi, Kalaga, Masidam, the fight over the neighbor. I don't know, Quigi. Protest of the habitat, Duato the habitat, Mayamna Muklana can be Gani Madunate, Tauribani, was in Makata and Sutobio, Amadi, a quick ladyba, Hosic conditioncy, Lucian Basi Park, Lucian Bayag, Domande, Iwakala. Dum Nairaga Tango Mali, the election gear, the Amagi, Kashmir gi, Sumana India, Pakistan gi, war gi, Sumana Equigi. Propaganda ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯡꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯁꯤꯅ ꯆꯠꯊꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯍꯜꯂꯣꯏꯁꯤ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ free work for property and ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯍꯦꯛ ꯁꯤꯒꯤ ꯐ꯭ꯔꯤꯁꯤ ꯁꯦꯂꯦꯟꯗꯔ ꯇꯧꯔ ꯄ꯭ꯔꯖꯥꯗ ꯁꯤꯟꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯄ꯭ꯔꯣꯇꯦꯁ ꯈꯣꯡꯖꯪ ꯆꯪꯁꯟꯁꯤ ꯌꯥꯝꯅ ꯄꯤꯁ ꯑꯣꯏꯕꯗ ꯆꯪꯁꯤ ꯍꯤꯡꯁꯥ ꯇꯧꯔꯣꯏꯁꯤ ꯂꯤꯒꯦꯜꯂꯤ ꯑꯩꯈꯣꯏ ꯂꯣꯅ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯁꯤ ꯑꯗꯨꯅ even for example ꯑꯩ ꯍꯥꯏꯖꯒꯦ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯄꯥꯏꯁꯤꯡ ꯇꯥꯂꯤꯕꯥꯟꯗꯩ ꯀꯃꯥꯏꯅ ꯆꯠꯈꯤ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯣꯡꯃꯩꯕꯨ ꯀꯥꯞꯅꯗꯕꯤ ꯆꯠꯈ꯭ꯔꯤꯗꯨꯅꯤ ꯊꯃꯣꯏ ꯁꯦꯡꯁꯤ ꯅꯦꯠ ꯁꯦꯡꯉꯣ ꯑꯗꯨꯝ ꯏꯟꯁꯥꯜꯂꯥ ꯖꯣ ꯂꯥꯅ ꯖꯣ ꯍꯦꯟꯒꯦꯠ ꯑꯣꯏꯍꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯁꯦ ꯂꯥꯁꯤꯅ ꯖꯣ ꯑꯣꯏꯍꯜꯂꯛꯀꯅꯤ ꯑꯗꯨꯝ ꯑꯐꯕꯒꯤꯁꯨ ꯐꯠꯇꯕꯤꯁꯨ ꯕꯠ ꯑꯩꯈꯣꯏꯒꯤ ꯏꯃꯥꯜꯗꯨꯅꯤ ꯇꯦꯁ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯙꯔꯃꯗꯅꯤ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯥꯏ ꯃꯥꯏ ꯆꯠꯂꯤꯕ ꯙꯔꯃꯗꯨꯗꯁꯨ ꯙꯔꯃꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯐꯠꯇꯕ ꯇꯧꯔꯤꯕ ꯀꯌꯥ ꯁꯨꯝꯕ ꯂꯩꯕꯗꯨꯅ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯍꯤꯡꯁꯥꯒꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯊꯣꯛꯂꯛꯏꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯁꯤꯗ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯣꯏꯔꯤꯕ ꯋꯥꯔ ꯃꯌꯥꯝꯁꯦ ꯂꯥꯟ ꯃꯌꯥꯝꯁꯤ ꯁꯦꯡꯅ ꯌꯦꯡꯉꯣ ꯏꯖꯔꯦꯜ ꯄꯦꯂꯦꯁꯇꯥꯏꯟꯗ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄꯗ ꯁꯨꯝ ꯊꯣꯛꯂꯛꯏꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯁꯤꯅ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏꯗ ꯄꯦꯅꯤꯁꯃꯦꯟ ꯍꯧꯖꯤꯛ ꯀꯩꯗꯒ ꯊꯣꯛꯈ꯭ꯔꯤꯕ ꯃꯦꯟꯃꯥꯔꯗ ꯊꯥꯏꯂꯦꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯁꯨꯝꯕ ꯑꯥꯔꯠꯀ꯭ꯋꯦꯛꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯆꯤꯡꯁꯟꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯤ ꯁꯣꯏꯔꯦ ꯃꯁꯤꯒꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯤ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯃꯁꯤ ꯆꯨꯝꯊꯣꯛꯑꯣꯅ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯏꯁꯣꯔꯅ ꯋꯥꯔꯅꯤꯡ ꯄꯤꯔꯤꯅꯦꯕ ꯑꯜꯂꯥꯍꯅ ꯋꯥꯔꯅꯤꯡ ꯄꯤꯔꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯊꯣꯛꯄ ꯌꯥꯔꯤꯉꯩ ꯃꯇꯝꯁꯤ ꯆꯨꯝꯊꯣꯛꯁꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯗ ꯃꯩ ꯆꯥꯛꯏꯕ ꯑꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯃꯩ ꯆꯥꯛꯏꯕ ꯃꯈꯣꯏꯅ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯒꯤ ꯅꯠꯇꯦꯀꯣ ꯏꯅꯣꯁꯦꯟ ꯄꯤꯄꯜ ꯀꯌꯥ ꯄ꯭ꯔꯖꯥ ꯀꯌꯥꯕꯨ ꯃꯣꯏꯅ ꯃꯩ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯊꯥꯊꯔꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯋꯥꯔꯗ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯗ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯔꯤꯌꯣꯠ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯧꯔꯒ ꯍꯤꯡꯁꯥ ꯇꯧꯕꯗꯨꯅ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯟꯗꯤ ꯄꯤꯔꯛꯏꯅꯦꯕ ꯉꯁꯤ ꯗꯟꯗꯤ ꯄꯤꯔꯛꯄꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯗꯁꯨ ꯄꯤꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯄꯤꯔꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯤꯡꯁꯥ ꯇꯧꯕꯁꯤ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯁꯥ ꯇꯧꯕ ꯀꯟꯇ꯭ꯔꯤꯅꯤ ꯑꯦꯅꯤ ꯀꯟꯇ꯭ꯔꯤꯗ ꯈꯠꯅ ꯆꯩꯅꯕꯁꯤ ꯃꯥꯒꯤ ꯁꯖꯦꯁ ꯌꯥꯎꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜ ꯑꯃꯗꯤ ꯄꯦꯂꯦꯁꯇꯥꯏꯟ ꯇꯧꯔꯤꯁꯤꯁꯨ ꯃꯥꯒꯤ ꯁꯖꯦꯁꯅꯤ ꯃꯥꯒ ꯏꯔꯥꯟ ꯇꯧꯅꯍꯟꯒꯤꯁꯨ ꯃꯥꯒꯤ ꯁꯖꯦꯁꯅꯤ ꯑꯦꯅꯤ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯥꯎ ꯏꯕꯟ ꯃꯥꯒꯤ ꯁꯖꯦꯁꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠ ꯑꯃꯈꯛ ꯏꯌꯥꯔꯕꯦꯁ ꯑꯃ ꯄꯤꯌꯨ ꯌꯥꯗꯕ ꯍꯤꯁꯇ꯭ꯔꯤꯁꯤ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯦꯛ ꯋꯥꯔ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯈꯠꯅꯔꯤꯕ ꯆꯩꯅꯔꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯔꯤꯁꯤꯒꯤ ꯑꯃꯦꯔꯤꯀꯥꯁꯤꯒꯤ ꯁꯖꯦꯁꯇ ꯂꯣꯏꯅ ꯃꯥꯅ ꯁꯨꯄꯔ ꯄꯥꯋꯔ ꯃꯥꯅ ꯄꯣꯂꯤꯇꯤꯀꯦꯜꯁꯤ ꯃꯥꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯥꯏ ꯈꯨꯗꯨꯝꯗ ꯊꯝꯃꯒ ꯃꯥꯅ ꯊꯥꯅꯤꯡꯕꯗ ꯊꯥꯡꯒꯠꯄ ꯌꯥꯕ ꯀꯨꯝꯍꯟꯅꯤꯡꯕꯗ ꯀꯨꯝꯍꯟꯕ ꯌꯥꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯤ ꯃꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯥꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅ ꯏꯖꯔꯦꯜꯒꯤ ꯑꯥꯏꯔꯟ ꯗ꯭ꯔꯣꯞꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯃꯦꯟꯅ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄꯅ ꯑꯦꯇꯦꯛ ꯇꯧꯕꯗꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ ꯂꯥꯛꯄꯗ ꯃꯄꯨꯒꯤ ꯑꯖꯥꯕ ꯂꯥꯛꯄꯗ ꯃꯉꯣꯟꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯅ ꯂꯩꯕꯥꯛ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝꯗ ꯎꯍꯜꯂꯛꯏꯅꯦꯕ
aduga aina haijaningbadi mayamdako masigisida aikoigi leiriba malem pithribisida thoiba singsi akoi yengseba muksuko matam mapuna pibadi akoigi Allah na pibadi pichar se akoigi God na pibadi kratabi yam phajana nang ngasi tawraso hayeng amuk tawraroi amuksu tawgonu madi yam nungsi minungsi chawbane be koi tarong mapusidi adana mana di adom thadok piba as hayeng ke tawjane ada akoi na di as adosi ne akoigi source laitabakum kana mapam bi panda gum tawbudune ba adu last ta yarakra kana gap long phajalaga source na nang si oiro na haibadune be koi piraga lebak pithubi mayam si do hallisi aduna isile now sing karigumba da one sided oiba natraga akoigi akoigi India manung si dalai si jati kya lairini Manipur da jati kuntra mari manga lairini akoi Manipur ki isusi seng na haira kanda masi divert tawnaba gi mawong manba Manipur isusi phawlo shanba ngamdraga mana pithribi India pumnamaki Muslim pumnamaki akoi Muslim minority pumnamaki work for admin asigi matangda aikoigi bana khuthin jalakba aikoigi BJP government sina aduga lairiba atopa haiba tare sigi sida muka work for admin sida Muslim pumnamak aikoigi sorok ta thole protest ki damakta aduna aikoigi protest ta Muslim pumnamak sirasu yare na thole si tholak pasida ngasigi lairiba India pumnamak sini ka Muslim pumnamak sorokta tholokpadagi protest masjidta dagi kabristan da dagi road loi tholokpadagi adu hujina kari la muka adugi mawo sigi divert tawnabai mawong manbada muka kari la akoigi telegram akoigi kai haitare ko akoigi Kashmir da telegram hujiki Kashmir ge akoigi telegram marba keno adugi da muk attack chathal terrorist attack si chathal yare ji mayam national media na haire ko adu aina haiba natte oirambe yai adu ude adu tawre aduga sigi akoigi susi divert tawnaba adugi dragi akoi Muslim pumnamak si madu lukthanaba aduga India manungda akoigi Pakistan ni chingnaba mokoi leibe yaroi na muk survey tawrine ne akoi Muslim area sing da tawreba phareba moigi intelligence pillar oiramiba adagi ngasi hujik thoiba irang sigi issue sigi da chenarami sing Hindu mayam si am national media ma mai jam to onsan deba am to onsan bre ko mayam am to onsan deba makoi da chenarami ba akoigi bomb war gi akoigi missile gi kari gi sariba barut akoigi chemical gi adugumba leiriba mafam haiba tare paduna kai tawri haba kanda aisai da what pyramid aisai gi spy oirami ba Hindu ni ko si sukba sitana tan na ama Hindu gi da thoiba adugumba makhoi sing ne khoi gi kari tawkhage ba akhoi gi na CRPF mayam ama suspense tawri ba Muslim masa da kai da duniya sini kai haijalaga blame tawra dun isili now sing akhoi na khanga da badi akoigi Muslim minority amadi akoigi pangal punai na khange dabdi mina phattaba tawrasu akoi ke tawnungda madugi against ta thabuk heta akoigi tawroisi adum akoi isorda Allah da haijaraga akoi makoi busu gyan tahanbi bo isanu haibasida akoi tapna phajaba mawongda peaceful oibada akoi makoi ga thengnasi any Mahik Kharana Touraga India Cheihgba Yaroi Manipur Cheihgba Yaroi habagi kolauji akoi tawminnasi pelagam ai madu haibada haitabani ko adugi do ai kara honarabni aduna isili now singda aina haijaning badi sumba akoigi India gi history sida makoigi Hindu singsina akoigi akoigi kai haitare ai Sri Ram bolo na hairaga chaina phuba yauriba tawba yauriba sugumba mayam siko mayam sengna pendaba mayam thoineba adagi akoigi darulam diobal migi musalmal gi tampham lai akoigi daining lai sol gi culture gi tampham dusu lauthokro kai na koi nongwei pairaga direct phongna chatpaduna aduna terrorist ne lauthoktheba phareba amuki yengaseba telegram akoigi hojiki telegram attack sida Kashmir gi attack sida tawsi terrorist ne summeba to akoi fully condemn taweba to subjaya the terrorist asia Muslim mai balaite maite hai balaite Christian hai balaite terrorist asi terrorist ne makoi da adugi koi na binung si utpa yate makoi di fatta ba sanga ni koi Islam da ki sumo yate but
ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯐꯣꯡꯅ ꯄꯥꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝ ꯃꯌꯥꯝꯗ ꯅꯣꯡꯃꯩꯁꯤ ꯐꯣꯡꯅ ꯁꯣ ꯇꯧꯔꯒ ꯃꯤ ꯍꯥꯠꯈ꯭ꯔꯤꯕ ꯃꯤ ꯀꯥꯞꯈ꯭ꯔꯤꯕꯁꯤꯗꯤ ꯁꯤꯅ ꯇꯦꯔꯣꯔꯤꯁ ꯅꯠꯇ꯭ꯔꯕ꯭ꯔꯕ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯏꯟꯗꯤꯌꯥ ꯒꯕꯔꯃꯦꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯇꯣꯞꯄꯗꯤ ꯀꯣꯟꯅ ꯑꯩ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯩ ꯊꯝꯖꯒꯦ ꯑꯩ ꯊꯝꯒꯗꯕ ꯋꯥꯐꯝ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯩ ꯊꯝꯗꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤ ꯌꯦꯡꯉꯣꯕ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯂꯞ ꯂꯩꯇꯦ ꯀꯝꯃꯨꯅꯦꯟ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯥꯜꯂꯤ ꯑꯗꯨ ꯃꯥꯜꯂꯤ ꯑꯁꯤ ꯃꯥꯜꯂꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯇꯧꯕꯗꯣ ꯇꯧꯒꯅꯣꯕ ꯑꯗꯣ ꯃꯗꯨꯅ ꯃꯤꯅ ꯆꯥꯟꯁ ꯂꯧꯕ ꯍꯦꯟꯒꯅꯦꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛ ꯀꯨꯟꯊ꯭ꯔꯥ ꯃꯔꯤ ꯃꯉꯥ ꯀꯨꯟꯊ꯭ꯔꯥ ꯈꯔ ꯁꯝꯊꯤꯡ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯕꯨ ꯌꯥꯅꯗ꯭ꯔꯒ ꯀꯔꯣꯔ ꯂꯩꯕ ꯍꯤꯟꯗꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯃꯤꯠꯐꯥꯎ ꯊꯨꯞꯄ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯑꯃꯒꯨꯝꯕꯅꯤ ꯂꯐꯣꯏ ꯃꯌꯥꯝ ꯄꯥꯟꯕꯗ ꯂꯐꯣꯏ ꯑꯃ ꯍꯦꯛꯇꯠꯄꯒꯨꯝꯕ ꯃꯐꯝꯅꯦꯅ ꯈꯜꯂꯤꯕꯅꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣই ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥ ꯏꯔꯩꯆꯥꯁꯤꯡ ꯂꯣꯏꯅ ꯑꯃꯠꯇꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯍꯥꯟꯅꯗꯩ ꯂꯩꯔꯤꯕ ꯑꯄꯨꯟꯕꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯖꯥꯇꯤ 35 ꯇꯥꯕ ꯂꯝ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯂꯝ ꯃꯅꯤꯄꯨꯔꯅ ꯍꯥꯟꯅꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯂꯩꯔꯝꯃꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯩꯍꯟꯁꯤ ꯃꯁꯤꯗ ꯃꯆꯦꯠ ꯇꯥꯕꯒꯤ ꯊꯕꯛꯁꯤ ꯇꯧꯗꯅꯕ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯒꯤ ꯍꯨꯟꯅꯕ ꯁꯦꯂꯦꯞꯁꯤ ꯃꯩꯇꯩꯅ ꯄꯥꯡꯒꯜ ꯍꯨꯟꯕ ꯄꯥꯡꯒꯜꯅ ꯑꯃ ꯍꯨꯟꯕ ꯑꯗꯩ ꯀꯨꯀꯤꯅ ꯃꯩꯇꯩ ꯍꯨꯟꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯦꯞꯁꯤ ꯁꯨꯝ ꯁꯥꯡꯉꯒ ꯋꯥꯕ ꯍꯦꯟꯗꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ प्रजाꯅꯤ ꯀꯅꯥꯝ ꯋꯥꯔꯣꯏꯀꯣ ꯃꯌꯥꯝ ꯏꯔꯩꯆꯥꯁꯤꯡ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯖꯥꯠ ꯂꯩꯇꯦ ꯕꯠ ꯑꯩ ꯏꯁꯂꯥꯝꯗ ꯆꯠꯂꯤ ꯃꯗꯨ ꯑꯩꯒꯤ ꯔꯤꯂꯤꯖꯟꯅꯤ ꯑꯩꯒꯤ ꯙꯔꯃꯅꯤ ꯃꯗꯨꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯕꯠ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯊꯨꯒꯥꯏꯅꯉꯥꯏ ꯍꯣꯠꯅꯔꯛꯄ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏ ꯂꯦꯞꯀꯅꯦꯕ ꯑꯗꯨꯁꯨ ꯀꯥꯏꯕ ꯌꯥꯕ ꯊꯋꯥꯏ ꯊꯥꯒꯅꯦꯕ ꯊꯥꯕ ꯌꯥꯕ ꯃꯐꯝꯗ ꯉꯥꯛꯑꯒꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯃꯦꯁꯦꯖꯁꯤ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯋꯥꯛꯐꯒꯤ ꯃꯤ ꯇꯧꯕꯗ ꯑꯗꯩ ꯃꯩꯇꯩꯒꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗ ꯀꯔꯤꯝꯀ ꯊꯥꯏꯅꯕ ꯃꯁꯨꯝꯕꯒꯤ ꯃꯑꯣꯡꯁꯦ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜꯁꯤ ꯑꯩꯈꯣꯏꯅꯁꯨ BJPꯒꯤꯁꯤ ꯐꯣꯂꯣ ꯇꯧꯕꯒꯨꯝ ꯇꯧꯔꯦꯕ RSSꯇꯣ ꯐꯣꯂꯣ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ RSS ꯀꯔꯤꯒꯨꯝꯕ ꯐꯣꯂꯣ ꯇꯧꯔꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯗꯤ ꯅꯣꯏ ꯆꯦꯂꯦꯟꯖ ꯇꯧꯔꯨꯅꯨ ꯏꯟꯗꯤꯌꯥꯒ ꯃꯥꯟꯅꯔꯨ ꯃꯤꯒꯤ ꯍꯤꯟꯗꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯈꯣꯏ ꯂꯣꯏꯅ ꯃꯈꯣꯏ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤ ꯈꯣꯡ ꯆꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯁꯇ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤꯁ ꯃꯥꯡꯈꯤꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯩ ꯃꯅꯤꯄꯨꯔ ꯃꯥꯡꯒꯅꯦꯕ ꯏꯃꯥ ꯂꯩꯕꯥꯛ ꯂꯣꯜꯂꯝꯃꯤꯕ ꯑꯩꯁꯦ ꯉꯁꯤ ꯑꯩꯅ ꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯂꯣꯜꯂꯤꯁꯦ ꯁꯤ ꯃꯁꯛ ꯇꯥꯛꯏꯕ ꯂꯣꯟꯁꯤ ꯃꯥꯡꯈꯤꯅꯦꯕ ꯃꯁꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯏꯔꯩꯆꯥꯁꯤꯡꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯔ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣই ꯃꯁꯦꯜ ꯌꯨꯅꯤꯇꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤꯒꯤ ꯆꯦꯟꯗꯨꯅ ꯑꯃꯒ ꯄꯨꯟꯁꯜꯂꯒ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯩꯕꯥꯛꯁꯤ ꯍꯧꯖꯤꯛ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯗꯤꯕꯦꯂꯞꯃꯦꯟ ꯏꯖꯨꯀꯦꯁꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯕꯦꯛ ꯆꯠꯂꯤꯁꯦ ꯃꯁꯤ ꯈꯟꯊꯔꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯤꯠ ꯅꯝꯕ ꯍꯩꯔꯦꯅ ꯀꯃꯦꯟ ꯐꯠꯇꯕ ꯄꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯅꯍꯥꯛꯀꯤ ꯀꯃꯦꯟꯗꯨ ꯑꯃꯅ ꯃꯤꯒꯤ ꯔꯤꯑꯦꯛꯁꯟꯅꯔꯤ ꯑꯣꯏꯕ ꯌꯥꯕ ꯃꯤꯒꯤ ꯊꯃꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯀꯥꯏꯕ ꯌꯥꯕ ꯃꯃꯤꯡ ꯄꯟꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯨꯝ ꯆꯥꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯥꯠ ꯕꯤꯖꯥꯠ ꯈꯪꯗꯕ ꯅꯈꯣꯏ ꯈꯔꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯠꯇꯨꯅ ꯅꯈꯣꯏꯅ ꯄꯤꯔꯤꯕ ꯄꯣꯁꯇꯨꯅ ꯃꯤꯒꯤ ꯑꯣꯏꯕ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯀꯥꯏꯍꯜꯂꯤꯗꯣ ꯃꯗꯨꯃ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯔꯝꯗꯝꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯁꯤ ꯊꯝꯃꯒ ꯋꯥꯛ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯄꯜꯍꯜꯂꯣꯏꯁꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯗꯤ ꯉꯁꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯁꯤ ꯁꯤꯒꯤ ꯂꯦꯚꯦꯜ ꯌꯧꯔꯦ ꯑꯩ ꯖꯦꯔꯣ ꯕꯦꯂꯦꯟꯁꯅꯤ ꯍꯧꯖꯤꯛ ꯖꯦꯔꯣꯅꯤ ꯃꯤꯌꯥꯝ ꯑꯉꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯥꯡꯕꯤꯔꯛꯑꯒ ꯑꯃꯗꯤ ꯇꯧꯔꯒ ꯑꯩ ꯇꯧꯔꯦ ꯑꯩꯒꯤꯗꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯂꯩꯕꯥꯛꯀꯤ ꯇꯧꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯔꯨꯔꯦ ꯈꯜꯂꯣꯕ ꯑꯩꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯒ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯍꯧꯒꯦ ꯇꯧꯔꯨꯔꯦ ꯈꯜꯂꯣ ꯑꯩ ꯃꯌꯥꯝꯒꯤ ꯁꯤ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯂꯦꯞꯄꯤꯉꯩ ꯃꯇꯝꯁꯤꯗ ꯀꯩꯒꯨꯝꯕ ꯇꯧꯕ ꯌꯥꯕꯗꯤ ꯑꯩ ꯇꯧꯖꯔꯝꯒꯦ ꯍꯌꯦꯡꯐꯥꯎꯁꯨ ꯇꯧꯒꯦꯅ ꯈꯜꯂꯒ ꯑꯩ ꯉꯁꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛꯐꯥꯎ ꯍꯟꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯤꯂꯣꯡꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯛꯕꯥꯜ ꯀꯧꯕ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯛꯏ ꯉꯁꯤ ꯑꯩꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯒꯗꯕꯅꯤ ꯃꯗꯨꯐꯥꯎ ꯅꯪꯍꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯖꯦꯔꯣꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯗ ꯑꯩ ꯀꯩꯗꯧꯔꯒ ꯅꯪꯍꯧꯗꯦ ꯑꯗꯨ ꯅꯪꯗꯕꯗꯣ ꯃꯍꯥꯛꯅ ꯚꯥꯏꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯂꯥꯏꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯗꯨ ꯎꯗꯕ ꯈꯣꯠꯇꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯥꯟꯅꯔꯒ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯅ ꯆꯣꯡꯊꯣꯛꯄꯤꯔꯒ ꯉꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯩ ꯇꯧꯔꯒ ꯇꯧꯕꯁꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤ ꯇ꯭ꯔꯨꯠ ꯂꯩꯇꯕꯅꯦꯕ ꯉꯁꯤꯗ ꯑꯉꯥꯡꯒꯤ ꯀꯦꯁ ꯑꯃꯗꯣ ꯃꯄꯥꯗꯨꯅ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯉꯥꯛꯇꯅꯦꯕ
family da bo pumchai chainari me hojik paisa puthokibam to pusalaktin aduna si personal si amli roi aduna ichile naw sing koi thamoi seng na iram dam gidamakta kari gum bakra ai hang na tawjaba sida mayam na su penbiyo amasung soibe yaw sunga piyo thank you everyone yang video sing na sigi ai gi wafam hai koi hai taboi ngangjari basa share tawbiyo anai mayam da asi harga salam loina na ai